ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯖꯨꯂꯤꯗꯣ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯏ. ꯄꯨꯔꯦꯟꯗꯣ ꯃꯅꯨꯡꯗꯨꯗ ꯄꯔꯄꯔꯞ ꯆꯪꯂꯛꯏ. ꯑꯗꯨꯒ ꯁꯥꯎꯅ "ꯀꯩꯅꯣ ꯅꯪꯗꯣꯏꯁꯦ ꯍꯥ?" ꯖꯨꯂꯤꯗꯣ ꯊꯋꯥꯏ ꯏꯁꯥ ꯁꯥꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ. "ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯁꯤꯅ ꯀꯔꯝꯕ ꯃꯐꯝ? ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯖꯨꯂꯤ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯣ ꯍꯧꯒꯠꯂꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ. "ꯀꯩꯅꯣ ꯁꯤ ꯑꯩꯈꯣꯏ ꯔꯦꯁꯇꯨꯔꯦꯟꯠꯗꯨꯅꯤ. ꯇꯣꯉꯥꯟꯅ ꯁꯤꯀ꯭ꯔꯦꯠ ꯔꯨꯝ ꯑꯃ ꯊꯝꯕꯅꯤ ꯄꯣꯊꯥꯅꯕ ꯍꯥꯏꯗꯅ. ꯀꯩꯗꯧꯔꯒꯦꯁꯦ?" "ꯑꯣ, ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ?" ꯖꯨꯂꯤ ꯐꯠ ꯑꯣꯟꯈꯠꯂꯒ ꯄꯨꯔꯦꯟꯗ ꯌꯦꯡꯂꯛꯏ. ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠꯁꯨ ꯆꯤꯡꯂꯒ ꯅꯣꯛꯏ. "ꯅꯪꯕꯨ ꯑꯩꯒ ꯀꯔꯝꯕ ꯃꯇꯝꯗ ꯎꯅꯕꯕꯨ ꯐꯪꯈꯤꯒꯦ? ꯁꯟꯗꯦꯗ ꯉꯥꯏꯍꯥꯛ ꯎꯅꯕ, ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯕ. ꯃꯐꯝꯁꯤꯗ ꯅꯪꯅ ꯆꯪꯂꯛꯂꯤꯕꯁꯤꯁꯨ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯍꯥꯏꯕ ꯅꯪ ꯅꯁꯥꯅ ꯈꯪꯖꯔꯝꯒꯅꯤ." ꯄꯨꯔꯦꯟꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯕꯛ ꯄꯥꯏꯔꯛꯂꯤꯕꯁꯤ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯛꯄꯗꯒꯤꯅꯤ. ꯑꯗꯨꯃꯛꯅ ꯖꯨꯂꯤꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯁꯤ ꯁꯟꯗꯦ ꯅꯠꯇꯅ ꯃꯇꯝ ꯄꯥꯛꯅ ꯐꯪꯗꯦ. ꯁꯟꯗꯦꯁꯤ ꯐꯥꯎꯕ ꯎꯅꯕ ꯐꯪꯗꯕ ꯀꯌꯥ ꯑꯃꯅꯤ. ꯄꯨꯔꯦꯟꯗꯣ ꯉꯥꯏꯍꯥꯛ ꯂꯀꯛ ꯇꯧꯅ ꯂꯩ. ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯎꯍꯧꯕ ꯅꯠꯇꯕꯅꯤꯅ ꯖꯨꯂꯤꯒꯤ ꯃꯐꯝꯗ ꯑꯗꯨꯃꯛ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯄꯥꯝꯗꯦ. ꯑꯗꯨꯅ ꯇꯞꯊꯔꯒ ꯄꯨꯔꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯐꯔꯁꯦ, ꯄꯨꯝꯅꯃꯛ ꯇꯣꯛꯑꯁꯦ. ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ." ꯖꯨꯂꯤ ꯈꯨꯝꯃꯛꯇꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯔꯤ. ꯄꯨꯔꯦꯟꯗꯣ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ. "ꯅꯪ ꯅꯨꯄꯤꯅꯤ. ꯈꯔ ꯃꯃꯜ ꯋꯥꯡꯅ ꯂꯩꯍꯟꯕ ꯑꯩ ꯄꯥꯝꯃꯤ. ꯃꯤꯅ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ." ꯖꯨꯂꯤꯗꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯃꯋꯥ ꯂꯧꯕꯤꯗ ꯁꯔꯥꯡ ꯃꯔꯥꯡ ꯇꯧꯅ ꯍꯥꯏꯔꯛꯏ. "ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯗꯅ ꯃꯤꯅ ꯋꯥ ꯉꯥꯡꯅꯔꯤꯕ? ꯃꯊꯧ ꯂꯩꯇꯕ ꯃꯤ ꯈꯔꯅꯅꯦ ꯀꯜꯂꯛꯇꯅ ꯅꯪꯉꯣꯟꯗ ꯄꯥꯎꯖꯥ ꯆꯠꯇꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯗ ꯅꯪꯅ ꯊꯥꯖꯗꯅ ꯇꯧꯔꯤꯔꯣ? ꯊꯥꯖꯕ ꯊꯥꯖꯗꯕꯗꯨ ꯇꯣꯛꯈ꯭ꯔꯣ. ꯅꯪꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ, ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ, ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯥꯔꯇꯤ ꯄꯪꯇꯧ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯗꯦ. ꯍꯣꯏ, ꯅꯪ ꯂꯩꯁꯥꯕꯤꯅꯤ, ꯂꯥꯡ, ꯉꯥꯎ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤ ꯄꯨꯟꯕ, ꯆꯥꯕ ꯊꯛꯄ ꯇꯧꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ ꯖꯨꯂꯤ. ꯑꯩꯒꯤ ꯐꯤꯖꯦꯠꯅ ꯃꯌꯥꯝꯗ ꯀꯔꯤ ꯇꯧꯔꯒꯦ? ꯑꯩꯅ ꯄꯥꯔꯇꯤ ꯇꯧꯔꯒ ꯀꯔꯤ ꯀꯥꯏꯕ ꯆꯠꯂꯒꯦ? ꯄꯨꯟꯁꯤꯁꯦ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯕ ꯇꯥꯕꯅꯤ. ꯑꯩꯁꯨ ꯑꯩꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ. ꯅꯪꯅ ꯃꯤꯒꯤ ꯃꯤꯍꯨ ꯆꯪꯂꯒ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯏꯕꯥꯅꯤ ꯂꯥꯞꯅꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯗꯤ ꯐ꯭रीडम ꯑꯣꯏꯅ ꯍꯤꯡꯕ ꯄꯥꯝꯃꯤ. ꯀꯅꯥꯒꯤꯁꯨ ꯃꯈꯥꯗ ꯑꯩ ꯇꯣꯟꯅ ꯍꯤꯡꯕ ꯄꯥꯝꯗꯦ. ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯤꯁꯦ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦ. ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯅꯪ ꯈꯔ ꯌꯥꯅ ꯆꯠꯂꯣ. ꯅꯪꯒꯤ ꯀꯨꯁꯤꯗ ꯁꯨꯝ ꯆꯠꯂꯒ ꯀꯔꯤꯗꯅꯣ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯗꯣꯏꯁꯦ?" "ꯑꯩꯃ, ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯃꯛꯇꯤ ꯂꯨꯍꯣꯡꯗ꯭ꯔꯤꯗꯅ. ꯅꯪꯒꯤ ꯑꯄꯥꯝꯕ ꯆꯠꯄ ꯍꯥꯏꯗꯨꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯂꯀꯥꯟꯗ ꯈꯟꯅꯒꯗꯕ ꯋꯥꯅꯤ. ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯒꯗꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯔꯤꯕꯁꯦ ꯃꯃꯤꯡꯗꯒꯤ ꯅꯨꯡꯁꯤꯅꯕ꯭ꯔꯥ?" "ꯌꯥꯔꯦ" ꯍꯥꯏꯕꯒꯨꯝ ꯖꯨꯂꯤꯗꯣ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯈꯥꯝꯂꯛꯏ. "ꯌꯥꯔꯦ ꯄꯨꯔꯦꯟ, ꯑꯩ ꯁꯤꯒꯨꯝꯕꯗ ꯃꯔꯩ ꯇꯧꯅꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ. ꯃꯁꯦ ꯏꯁꯥ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅꯔꯒ ꯂꯣꯏꯅ ꯂꯣꯏꯔꯕ ꯋꯥꯅꯤ. ꯃꯁꯤꯗ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯑꯩ ꯌꯨꯝ ꯆꯠꯅꯕ ꯇꯧꯒꯦ. ꯂꯩꯍꯧꯈꯤꯗ꯭ꯔꯥ?" ꯖꯨꯂꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯒꯝ ꯒꯝ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯄꯨꯔꯦꯟꯁꯨ ꯑꯗꯨꯝ ꯖꯨꯂꯤꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯖꯨꯂꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯦ. ꯃꯆꯥꯅꯨꯄꯤ ꯂꯥꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. "ꯊꯣꯏ, ꯅꯪꯕꯨ ꯊꯦꯡꯃꯜꯂꯤꯅꯦ ꯆꯠꯂꯤꯁꯦ. ꯅꯄꯥꯕꯨꯡꯅ ꯌꯥꯝ ꯁꯥꯎꯕꯅꯤꯀꯣ ꯅꯪ." ꯖꯨꯂꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩ. ꯄꯨꯔꯅꯤꯃꯥꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ. "ꯊꯣꯏ, ꯅꯪꯕꯨ ꯉꯟꯇꯥꯅ ꯆꯠꯂꯗꯤ ꯌꯥꯔꯤꯈꯩ ꯉꯟꯇꯥꯅ ꯍꯜꯂꯛꯎ ꯌꯥꯗ꯭ꯔꯣ? ꯗ꯭ꯔꯥꯏꯚꯔ ꯑꯃ ꯂꯣꯏꯅꯔꯒ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯂꯩꯀꯥꯏ ꯃꯤꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯩꯀꯣ." ꯖꯨꯂꯤ ꯍꯤꯞꯂꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ, "ꯂꯩꯀꯥꯏꯒꯤ ꯃꯤꯗꯤꯅꯦ ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ. ꯃꯈꯣꯏ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯑꯩꯒꯤ ꯋꯥ ꯉꯥꯡꯅꯔꯤꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥꯏꯕꯅꯤꯗ. ꯃꯈꯥꯗ꯭ꯔꯥꯏꯗꯨꯗ ꯑꯣꯟꯅ ꯊꯥꯒꯦ ꯂꯥꯎ ꯍꯥꯏꯌꯣ. ꯏꯃꯥꯇꯣꯟꯗꯤ ꯌꯨꯝꯗ ꯂꯩꯇꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯔꯝ ꯈꯔꯒ ꯄꯨꯟꯗꯅ ꯋꯥꯀꯣꯏ ꯁꯨꯕꯤꯔꯤꯕꯣꯏꯔꯦ." ꯄꯨꯔꯅꯤꯃꯥꯗꯣ ꯑꯗꯨꯃꯛ ꯏꯇꯞ ꯇꯞꯅ, "ꯏꯃꯥꯅ ꯏꯆꯥꯒꯤ ꯋꯥꯕꯨ ꯀꯔꯤꯒꯤ ꯁꯥꯗꯣꯏꯅꯣ? ꯏꯃꯥꯅ ꯊꯣꯡꯒꯥꯜ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯄꯗꯅꯦ ꯃꯤꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕ ꯈꯛꯅꯤꯅꯦ." "ꯌꯥꯔꯦ ꯏꯃꯥꯇꯣꯟ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ." ꯌꯨꯝꯗꯨꯒꯤ ꯍꯦꯜꯄꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯤ ꯇꯃꯨꯗꯣ ꯀꯥꯗꯨꯗ ꯆꯪꯂꯛꯂꯒ, "ꯏꯆꯦ, ꯃꯤ ꯑꯃ ꯂꯥꯛꯍꯧꯔꯤꯌꯦ. ꯏꯆꯦꯒ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯍꯥꯏꯔꯤ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯊꯣꯛꯂꯒꯦ." ꯇꯃꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥꯁꯨ ꯖꯨꯂꯤꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫
ꯖꯨꯂꯤꯗꯨ ꯃꯁꯥꯗꯨ ꯋꯥꯕꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯃ, ꯏꯆꯦ ꯂꯥꯛꯃꯤꯔꯣ? ꯂꯥꯛꯏꯌꯦ꯫ ꯀꯩ ꯂꯩꯒꯦ ꯏꯆꯦ, ꯅꯠꯇ꯭ꯔꯒ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯅꯤꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯏꯆꯦ? ꯏꯆꯥꯅꯨꯄꯥꯗꯨꯒꯤ ꯑꯦꯛꯖꯥꯝꯗꯣ ꯀꯨꯏꯗ꯭ꯔ ꯃꯥꯜꯂꯤ, ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯛꯑꯣ ꯍꯥꯏꯔꯛꯑꯦꯌꯦ꯫ ꯍꯟꯗꯛꯅꯁꯨ ꯂꯣꯏꯔꯦ, ꯃꯁꯤꯃꯇꯪꯗꯤ ꯂꯣꯏꯁꯤꯟꯍꯜꯂꯒꯦ ꯇꯧꯕꯅꯤ꯫ ꯂꯥꯁ ꯗꯦꯠꯁꯨ ꯍꯌꯦꯡꯅꯤ ꯍꯥꯏꯔꯤ꯫ ꯑꯩꯁꯨ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ, ꯑꯗ ꯅꯪꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯣ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ, ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯕꯨꯡꯉꯣꯗꯨꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯐꯕꯅꯤ, ꯃꯥꯒꯤꯕꯨ ꯀꯩꯅꯣ ꯇꯧꯔ ꯂꯣꯏꯔꯦ꯫ ꯑꯗꯨ ꯏꯆꯦ, ꯀꯌꯥꯕꯨ ꯄꯤꯌꯣ ꯍꯥꯏꯔꯤꯅꯣ? 5,000 ꯈꯛꯇꯅꯤꯗ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ, ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯃꯅꯨꯡꯗ ꯄꯩꯁꯥ ꯂꯧꯊꯣꯛꯎꯈꯤꯒꯦ꯫ ꯄꯨꯔꯅꯤꯃꯥꯗꯨ ꯃꯅꯨꯡꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯏꯕꯨꯡꯉꯣꯗꯨꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯏꯆꯦ? ꯈꯪꯗꯦ, ꯃꯥꯅꯗꯤꯅꯦ ꯑꯦꯛꯖꯥꯝ ꯈꯔ ꯇ꯭ꯔꯥꯏ ꯇꯧꯒꯦ, ꯑꯗꯨꯗ ꯈꯜꯂꯛꯄ ꯑꯃ ꯍꯦꯛꯇ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯇꯧꯔꯒꯦ ꯍꯥꯏꯔꯤꯌꯦ꯫ ꯐꯩ ꯏꯆꯦ, ꯍꯣꯠꯅꯕ ꯀꯟꯕꯅꯤꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤꯗ꯫ ꯏꯆꯦ, ꯁꯦꯜꯂꯨ ꯁꯤꯗ ꯂꯩꯔꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯅꯨꯄꯤꯗꯨꯅ ꯂꯧꯒꯦ ꯇꯧꯕꯒ ꯅꯥꯀꯜꯗꯒꯤ ꯖꯨꯂꯤꯅ ꯇꯥꯞ ꯂꯥꯛꯇꯨꯅ ꯂꯧꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯖꯨꯂꯤꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯞꯂꯞ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯃ, ꯊꯣꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯩꯁꯥꯗꯨ ꯂꯧꯔꯤꯗꯨꯕꯣ? ꯅꯪ ꯃꯕꯣꯛꯅ ꯏꯕꯨꯡꯉꯣꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯄꯨꯒꯦ ꯍꯥꯏꯕꯒꯤ ꯄꯨꯕꯅꯤꯅꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯨꯂꯤ, ꯏꯃꯥꯕꯨ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯉꯛꯀꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯒꯤꯗꯣ ꯍꯌꯦꯡ ꯂꯥꯁ ꯗꯦꯠꯅꯤ ꯍꯥꯏꯗꯅ ꯏꯃꯥꯕꯣꯛꯅ ꯅꯪꯅꯕ ꯄꯨꯕꯅꯤꯅꯦ꯫ ꯁꯦꯜꯁꯤꯕꯨ ꯎꯗ ꯋꯥꯗ ꯄꯥꯟꯕ꯭ꯔꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯤ, ꯁꯤꯀꯤ ꯊꯣꯛꯇꯕ ꯅꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯅ ꯃꯤꯉꯣꯟꯗ ꯄꯤꯔꯤꯅꯦ꯫ ꯑꯗꯨꯒꯁꯨ ꯃꯤ ꯋꯥꯒ ꯉꯥꯡꯅꯕ ꯁꯥꯔꯤ꯫ ꯀꯥꯟꯅꯔꯝꯗꯥꯏꯗ ꯈꯛꯇꯅꯤ ꯂꯩꯀꯥꯏꯁꯤꯅ ꯈꯣꯟ ꯅꯧꯊꯗꯅ ꯑꯗꯨꯝ ꯆꯪꯉꯛꯀꯗꯣꯏꯁꯦ꯫ ꯄꯨꯔꯅꯤꯃꯥꯗꯣ ꯑꯗꯨꯃꯛ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅ ꯍꯥꯏꯔꯤꯗꯣ ꯏꯃꯥꯅ ꯂꯥꯜꯂꯤ ꯍꯥꯏꯔꯣꯏ, ꯑꯗꯣ ꯅꯪ ꯃꯕꯣꯛꯀꯤꯁꯤꯗꯤ ꯄꯤꯈ꯭ꯔꯣꯗꯅ꯫ ꯃꯥꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯕꯨꯁꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯅꯪ ꯃꯕꯣꯛꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯖꯔꯛꯈ꯭ꯔꯕꯅꯤꯅꯦ꯫ ꯌꯥꯔꯦ ꯏꯃꯥꯗꯣꯟꯅ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯒꯦ? ꯑꯩꯒꯤ ꯅꯃꯥꯗ ꯀꯌꯥꯝꯗꯤ ꯌꯥꯝꯃꯒꯦ ꯂꯧꯔꯤ ꯃꯌꯥꯝꯁꯦ? ꯃꯗꯨ ꯅꯣꯡꯃꯇ ꯄꯤꯔꯛꯈꯤꯕ꯭ꯔꯣ? ꯌꯥꯏ ꯈꯪꯕꯗꯨꯅꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯗꯨꯝ ꯂꯥꯛꯏꯁꯦ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ, ꯀꯩ ꯀꯥꯟꯗꯕꯗ꯫ ꯊꯣꯏ, ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨꯅꯦ ꯃꯤꯉꯣꯟꯗ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯖꯨꯂꯤꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯊꯤꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯕꯅ ꯑꯗꯨꯝ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯔꯅꯤꯗ, ꯃꯈꯥ ꯇꯥꯔꯨꯔꯅꯨ ꯏꯕꯦꯝꯃ꯫ ꯖꯨꯂꯤꯅ ꯍꯥꯏꯔꯤꯁꯦ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯖꯨꯂꯤꯌꯥ, ꯅꯪ ꯁꯥꯎꯒꯅꯨꯀꯣ, ꯏꯃꯥꯕꯣꯛ ꯑꯃꯨꯛ ꯍꯪꯂꯔꯣꯏꯗ꯫ ꯂꯦꯝꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯍꯨꯃꯥꯡ ꯃꯃꯜꯕꯨ ꯂꯧꯒꯦ ꯈꯜꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯄꯨꯔꯅꯤꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯖꯨꯂꯤꯌꯥ, ꯏꯃꯥꯕꯣꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯖꯨꯂꯤꯗꯨ ꯃꯆꯤꯟ ꯐꯦꯠ ꯄꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯗ ꯑꯗꯨꯃꯛ ꯇꯔꯛ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯂꯥꯏꯗꯨ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯂꯤꯛꯂꯥꯏꯕꯨ ꯀꯧꯔꯛꯏ꯫ ꯂꯤꯛꯂꯥꯏ! ꯂꯤꯛꯂꯥꯏꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯗꯥ ꯁꯂꯥꯏ, ꯉꯟꯇꯥꯅ ꯀꯩ ꯂꯩꯒꯦ? ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯀꯥꯈꯠꯂꯣ ꯗꯥ ꯁꯂꯥꯏ, ꯁꯤꯗ ꯐꯝꯃꯣ꯫ ꯁꯂꯥꯏꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯉꯔꯥꯡꯅ ꯍꯥꯏꯕꯕꯨꯗꯤ ꯌꯥꯕꯅꯤ, ꯑꯗ ꯊꯦꯡꯉꯕ, ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯍꯥꯏꯔꯒꯦꯅ ꯇꯧꯕ꯫ ꯑꯗꯣ ꯀꯩ ꯋꯥꯅꯣꯕ? ꯏꯆꯟꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯂꯦꯝꯅ ꯃꯥꯡꯗꯦꯅꯦ ꯍꯥ? ꯏꯁ, ꯐꯖꯗꯦꯀꯣ꯫ ꯑꯗꯣ ꯀꯩ ꯋꯥꯅꯣ? ꯅꯣꯏ ꯗꯥ ꯄꯨꯔꯦꯟ ꯍꯣꯏꯒꯤ ꯂꯤꯆꯦꯜ ꯕꯦꯀꯔꯤꯗꯣ, ꯑꯗꯨꯒꯤ ꯑꯅꯧꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯃ ꯄꯥꯝꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯤꯁ ꯇꯧꯕꯗꯣ ꯅꯪꯅ ꯇꯧꯕꯅ ꯍꯥꯏꯔꯤ꯫ ꯑꯁ, ꯀꯥꯏꯗꯩꯅꯣꯗ ꯗꯥ ꯁꯂꯥꯏ, ꯑꯩ ꯃꯗꯨ ꯍꯩꯔꯣꯏꯀꯣ꯫ ꯃꯤ ꯃꯁꯛ ꯐꯖꯕ ꯑꯦꯛꯇꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯗꯤ, ꯃꯈꯣꯏꯅ ꯃꯥꯏ ꯇꯧꯖꯁꯅꯤ, ꯑꯩ ꯍꯩꯔꯣꯏꯀꯣ꯫ ꯀꯩꯗꯧ ꯍꯩꯔꯣꯏꯗꯣꯏꯅꯣ? ꯀꯌꯥꯝ ꯂꯨꯕ ꯄꯣꯠꯅꯣꯗꯨꯕꯣ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯦꯛꯇꯔꯅꯒ ꯇꯧꯅꯗ꯭ꯔꯕꯅꯤ, ꯃꯁꯛ ꯐꯖꯕꯁꯤꯡꯅ ꯂꯣꯏ ꯇꯧꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯤ꯫ ꯆꯠꯄꯕꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯂꯁꯤ꯫ ꯑꯩꯒꯤꯗꯤ ꯐꯖꯕ ꯗ꯭ꯔꯦꯁꯁꯨ ꯑꯝꯇ ꯂꯩꯇꯦ, ꯍꯩꯁꯨ ꯍꯩꯔꯣꯏ꯫ ꯑꯩ ꯅꯠꯇꯕ ꯇꯧ ꯍꯥꯏꯕꯗꯨ ꯗꯥ ꯁꯂꯥꯏ꯫ ꯗ꯭ꯔꯦꯁꯀꯤ ꯋꯥꯗꯤ ꯀꯩꯝ ꯋꯥꯔꯨꯅꯨ, ꯃꯈꯣꯏꯅ ꯑꯦꯔꯦꯟꯖ ꯑꯗꯨꯝ ꯇꯧꯔꯝꯃꯗꯧꯕꯅꯤ꯫ ꯃꯤꯅ ꯑꯣꯐꯔ ꯄꯤꯔꯤꯉꯩꯁꯤꯗꯅꯦ ꯁꯛ ꯌꯥꯖꯍꯧ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗ ꯁꯦꯜ ꯈꯔꯗꯤ ꯐꯪꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ? ꯁꯦꯜꯒꯤꯅꯦꯕꯨ ꯍꯥꯏꯔꯒꯗꯤ ꯇꯧꯔꯒꯦꯗ ꯂꯩꯔꯕ ꯂꯤꯛꯂꯥꯏꯅꯤ꯫
ꯉꯁꯥꯏ ꯃꯈꯩ ꯌꯥꯅꯤꯡꯂꯝꯗꯕꯗꯨ ꯁꯂꯥꯏꯅ ꯁꯦꯜ ꯐꯪꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯅꯤꯡꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ꯫ ꯑꯦ, ꯀꯌꯥꯃꯨꯛꯇꯤ ꯐꯪꯅꯤ ꯍꯥꯏꯒꯦꯗ ꯁꯂꯥꯏ? ꯌꯥꯝꯗ꯭ꯔꯕꯗ 10,000 ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯔꯅꯤ꯫ ꯑꯌꯥ, ꯑꯁ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤꯗ ꯁꯂꯥꯏ꯫ ꯑꯗꯣ ꯁꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯁꯣꯏꯔꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦ, ꯀꯩꯗꯧꯔꯒꯦ? ꯁꯣꯏꯔꯁꯨꯅꯦ ꯍꯟꯖꯟ ꯑꯗꯨꯝ ꯁꯣꯏꯗꯅꯕ ꯅꯝꯗꯣꯏꯅꯤ꯫ ꯊꯣꯏꯕꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯅꯕꯒꯤ ꯊꯣꯛꯂꯛꯏ꯫ ꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯤꯛꯂꯥꯏ ꯊꯣꯏꯕꯗ ꯃꯅꯝ ꯅꯝꯕꯤꯔꯒ, ꯆꯥꯛꯇꯤ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯆꯥꯔꯦ ꯆꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯑꯍꯣꯏ, ꯗꯥ ꯁꯂꯥꯏ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯀꯣ, ꯑꯣꯖꯥꯅ ꯇꯥꯛꯄꯗꯨ ꯃꯨꯟꯅ ꯇꯥꯎ꯫ ꯑꯍꯣꯏ ꯗꯥ ꯁꯂꯥꯏ꯫ ꯂꯤꯛꯂꯥꯏꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗ꯭ꯔꯦꯗ ꯗꯥ ꯁꯂꯥꯏ, ꯏꯆꯦꯅꯤꯄꯨꯋꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯀꯔꯝ ꯊꯣꯛꯂꯒꯕ? ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯍꯣꯠꯅꯕꯗ ꯂꯦꯞꯀꯅꯨ꯫ ꯊꯣꯏꯕꯅ ꯃꯇꯤꯛ ꯆꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯗꯥ ꯁꯂꯥꯏ, ꯅꯣꯏ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯃꯆꯨ ꯊꯣꯛꯂꯝꯂꯣꯏꯀꯣ? ꯑꯍꯣꯏꯁꯦ, ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯏꯆꯟꯁꯤꯗꯤ꯫ ꯑꯗꯣ ꯐꯔꯦ, ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ, ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ꯫ ꯁꯂꯥꯏꯅ ꯆꯠꯈꯤꯕꯗꯨ ꯂꯤꯛꯂꯥꯏ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯍꯧꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯁꯤꯗ ꯍꯟꯅ ꯌꯦꯡꯕꯗ ꯁꯂꯥꯏ ꯍꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯁꯂꯥꯏ ꯍꯣꯏꯁꯨ ꯌꯦꯡꯂꯨꯔꯒꯗꯤ ꯃꯤꯔꯣꯜ ꯂꯩꯕ ꯏꯃꯨꯡ ꯅꯠꯇꯦ, ꯃꯃꯥ ꯃꯆꯥ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁꯂꯥꯏ ꯍꯣꯏꯒꯤꯗꯤ ꯂꯧꯁꯤꯡ ꯏꯪꯈꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯑꯗꯨꯝ ꯏꯃꯨꯡ ꯄꯨꯅꯕꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯂꯤꯛꯂꯥꯏꯒꯤꯗꯤ ꯀꯔꯤꯁꯨ ꯊꯝꯂꯝꯕ ꯅꯠꯇꯦ꯫ ꯃꯥꯅꯒ ꯑꯍꯟ ꯑꯣꯏꯔꯦ, ꯃꯅꯥꯎ ꯅꯨꯄꯥꯁꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯍꯣꯠꯅꯕꯇꯗ ꯋꯥꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯆꯥꯅꯕꯁꯨ ꯑꯃꯨꯛ ꯄꯨꯔꯤꯕꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ, ꯀꯔꯝꯅꯗꯤ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯣꯏ, ꯐꯖꯕ ꯐꯤꯖꯣꯜ ꯀꯔꯝꯅ ꯁꯦꯠꯅꯤꯡꯂꯣꯏ? ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯁꯤ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯇꯝꯂꯝꯗ꯭ꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯁꯛ ꯃꯃꯥꯟꯅꯕꯤ ꯐꯥꯎꯕ ꯄꯨꯟꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ, ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯑꯁꯤꯅꯤ꯫ ꯆꯤꯟꯕꯥꯜ ꯋꯥꯡꯃ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯁꯨ ꯅꯧꯔꯤꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯩꯊꯦꯡ ꯄꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯁꯂꯥꯏꯅ ꯆꯠꯈꯤꯕ ꯌꯦꯡꯂꯤꯕꯗꯨ ꯂꯦꯝꯅ ꯌꯦꯡꯕ ꯅꯠꯇꯦ, ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜꯗ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪ ꯀꯌꯥꯇꯅ ꯍꯪꯂꯤꯕꯅꯤ꯫ ꯊꯕꯛ ꯆꯤꯟꯅꯕ ꯑꯍꯜ ꯃꯁꯦꯟ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡ ꯁꯪꯕ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯨꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯉꯁꯤꯁꯦ ꯑꯍꯜꯁꯤꯡ ꯁꯪꯕ ꯃꯇꯝ ꯑꯣꯏꯕꯅ ꯁ꯭ꯌꯥꯝꯒ ꯁꯅꯥꯔꯩꯒꯗꯨ ꯖꯨꯂꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯨꯔꯖꯤꯠ ꯍꯣꯏꯗ ꯂꯥꯛꯂꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯑꯍꯜ ꯃꯁꯦꯟꯁꯤ꯫ ꯂꯩꯅꯔꯤꯕ ꯑꯍꯜ ꯑꯅꯤꯁꯤꯒꯤ ꯑꯆꯦꯠꯄ ꯃꯔꯨꯞꯀꯤ ꯃꯔꯤꯁꯤ ꯇꯠꯇꯅꯕ ꯍꯥꯏꯗꯅ ꯃꯆꯥ ꯃꯁꯜ ꯄꯤꯅꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯉꯩ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯜꯁꯤꯡ ꯑꯁꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯖꯨꯂꯤꯒ ꯄꯨꯔꯦꯟꯒꯗꯤ ꯑꯗꯨꯝ ꯍꯥꯟꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯁꯨ ꯑꯍꯜ ꯃꯁꯦꯟ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯧꯍꯧꯅꯅ ꯋꯥ ꯑꯁꯤꯕꯨ ꯍꯧꯗꯣꯔꯛꯏ ꯁ꯭ꯌꯥꯝꯅ꯫ ꯃꯔꯨꯞ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯆꯥꯎꯔꯦ, ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯂꯦ꯫ ꯃꯔꯨꯞꯀꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯃꯥꯁꯨ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯂꯦ꯫ ꯑꯗꯨꯅ ꯑꯗꯨꯉꯩ ꯃꯔꯨꯞꯀ ꯏꯕꯥꯅꯤꯅ ꯍꯥꯏꯅꯈꯤꯕ ꯏꯆꯥꯅꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅꯈꯤꯕꯗꯨ ꯃꯗꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯂꯥꯛꯆꯔꯤꯕꯅꯤꯅꯦ ꯃꯔꯨꯞ꯫ ꯁꯨꯔꯖꯤꯠꯁꯨ ꯅꯣꯛꯂꯒ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯦ꯫ ꯀꯥꯎꯗꯦ, ꯑꯩꯁꯨ ꯅꯤꯡꯁꯤꯡꯂꯦ ꯃꯔꯨꯞ꯫ ꯃꯔꯨꯞꯀꯤꯅ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯋꯥꯁꯦ ꯄꯥꯛ ꯍꯧꯗꯣꯛꯇꯕꯅꯤ, ꯑꯉꯥꯡ ꯃꯁꯦꯟꯁꯨ ꯈꯪꯅꯔꯕꯅꯤꯅ꯫ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣꯅꯦ ꯃꯔꯨꯞ? ꯈꯖꯤꯛ ꯍꯥꯏꯕꯗ ꯑꯗꯨꯝ ꯄꯣꯞ ꯇꯥꯅ ꯈꯪꯕ ꯌꯥꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯖꯤꯠꯁꯤ ꯈꯤꯇꯪ ꯃꯤꯅ ꯍꯥꯏꯖꯍꯟꯕ, ꯃꯤꯅ ꯅꯣꯟꯖꯔꯛꯄꯁꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯁꯦ ꯀꯣꯏꯊꯣꯛꯂꯒ ꯁ꯭ꯌꯥꯝꯗ ꯍꯟꯖꯤꯟꯅ ꯍꯪꯂꯛꯄꯅꯤ꯫ ꯁ꯭ꯌꯥꯝꯗꯤ ꯑꯗꯨꯝ ꯏꯇꯤꯡ ꯇꯤꯡꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯔꯨꯞ, ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯍꯦꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯂꯨꯍꯣꯡꯕꯤꯔꯁꯦ ꯍꯥꯏꯕꯕꯨ ꯑꯩꯒꯤꯕꯨꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯃꯔꯨꯞ, ꯃꯃꯥꯒꯤꯁꯨ ꯋꯥ ꯑꯃ ꯇꯥꯒꯤꯁꯤ꯫ ꯃꯃꯥ, ꯅꯪꯒꯤꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦꯅꯦ? ꯄꯨꯔꯅꯤꯃꯥꯅ ꯑꯩꯗꯤ ꯃꯈꯣꯏ ꯕꯕꯥꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯌꯥꯖꯔꯦ꯫ ꯖꯨꯂꯤꯗꯨ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯂꯣꯟꯅ ꯇꯥꯔꯝꯕꯅꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏ꯫ ꯄꯨꯔꯦꯟꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ, ꯆꯍꯤ 2-3 ꯂꯩꯔꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ꯫
ꯇꯝꯅ ꯈꯟꯅꯁꯦ ꯍꯥꯏꯗꯅ ꯑꯍꯟꯈꯩꯒꯤ ꯋꯥꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯑꯁꯤꯒ ꯁꯅꯥꯔꯩꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯁ꯭ꯌꯥꯝꯒ ꯄꯨꯔꯦꯟꯒꯅ ꯖꯨꯂꯤꯕꯨ ꯌꯥꯔꯒꯁꯨ ꯁꯅꯥꯔꯩꯗꯤ ꯖꯨꯂꯤꯁꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯗꯨꯝ ꯃꯄꯥ ꯃꯆꯥꯅ ꯄꯥꯝꯂꯕꯅꯤ ꯍꯥꯏꯗꯅ ꯃꯥꯁꯨ ꯌꯥꯕꯒꯤ ꯋꯥꯅꯤ ꯁꯅꯥꯔꯩꯅ ꯖꯨꯂꯤꯁꯤ ꯅꯨꯡꯁꯤꯅꯕ ꯐꯅꯌꯥꯝ ꯍꯣꯠꯅꯔꯒꯁꯨ ꯖꯨꯂꯤꯒꯤ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤꯗ ꯁꯅꯥꯔꯩ ꯈꯤꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯖꯨꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯏꯪ ꯇꯞꯄ ꯅꯨꯡꯁꯤ ꯂꯩꯈꯣꯟꯕ ꯋꯥꯁꯤ ꯇꯥꯒꯦ ꯄꯥꯛ ꯐꯪꯗ꯭ꯔꯕꯅꯤ ꯃꯁꯤꯗꯅꯤ ꯁꯅꯥꯔꯩꯅ ꯖꯨꯂꯤꯕꯨ ꯌꯥꯗ꯭ꯔꯤꯕꯁꯤ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯁꯨꯔꯖꯤꯠꯇꯨ ꯀꯩꯝꯇ ꯈꯟꯊꯗꯈꯩ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏꯅꯤ ꯍꯣꯏꯅꯤ ꯏꯆꯥꯅꯤ ꯌꯥꯗ꯭ꯔꯒꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯗꯣ ꯁ꯭ꯌꯥꯝꯁꯨ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕꯗꯤ ꯄꯣꯛꯂꯕꯅꯤ ꯁꯨꯔꯖꯤꯠꯅ ꯈꯔ ꯋꯥꯁꯤ ꯃꯇꯦꯡ ꯇꯧꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯁꯤꯗ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯁꯤꯗ ꯁ꯭ꯌꯥꯝ ꯃꯥꯅ ꯌꯥꯝꯅ ꯍꯥꯏꯖ ꯅꯣꯟꯖꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯐꯅ ꯄꯨꯛꯇ ꯌꯥꯅꯤꯡꯗꯕ ꯂꯩꯈ꯭ꯔꯒꯁꯨ ꯁ꯭ꯌꯥꯝꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏꯗ ꯏꯆꯥꯅ ꯄꯥꯝꯕ ꯃꯇꯝꯗ ꯍꯦꯛ ꯍꯣꯡꯕ ꯍꯥꯏꯗꯨꯅꯤ ꯄꯥꯕꯨꯡ ꯍꯣꯏꯅ ꯁꯨꯝ ꯈꯟꯅꯔꯤꯕ ꯍꯥꯏꯗꯨꯅꯤꯗ ꯏꯆꯥꯈꯩꯅ ꯌꯥꯗ꯭ꯔꯒꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦꯗꯣ ꯄꯨꯔꯅꯤꯃꯥꯅꯁꯨ ꯍꯥꯏꯔꯛꯏ ꯊꯣꯏ ꯅꯪꯕꯨ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯆꯥꯅꯨꯡꯒ ꯄꯨꯊꯣꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯖꯨꯂꯤ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯅꯥꯏꯁꯤꯡꯗꯨꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯒꯤ ꯊꯣꯛꯂꯛꯄꯅꯤ ꯄꯨꯡꯁꯦ ꯊꯦꯡꯉꯕꯅꯤ ꯌꯥꯝꯅ ꯅꯣꯏꯒꯤ ꯑꯗꯨ ꯇꯧꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯁꯤ ꯍꯥꯏꯔꯒ ꯖꯨꯂꯤ ꯁꯥꯎꯅ ꯒꯝ ꯊꯣꯛꯈꯤ ꯍꯩ ꯑꯉꯥꯡꯁꯤꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯑꯗꯨ ꯍꯥꯏꯔꯤꯅꯣ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯣ ꯃꯈꯣꯏꯅ ꯃꯥꯏ ꯇꯧꯖꯁꯅꯤꯅꯦ ꯃꯁꯤ ꯁꯥꯎꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯁꯦ ꯁꯨꯔꯖꯤꯠꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯄꯨꯔꯅꯤꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯍꯜꯂꯛꯄꯅꯤ ꯉꯥꯡꯅꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤ ꯉꯁꯥꯏ ꯃꯈꯩ ꯁꯅꯥꯔꯩꯗꯨ ꯇꯨꯃꯤꯟ ꯐꯝꯂꯒ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯤꯁꯦ ꯊꯣꯛꯈ꯭ꯔꯒ ꯁꯨꯔꯖꯤꯠꯇꯒꯤ ꯍꯧꯔꯒ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯗ ꯇꯥꯕ ꯌꯥꯕ ꯋꯥꯁꯤ ꯄꯥꯛ ꯍꯥꯏꯅꯗ꯭ꯔꯕꯅꯤ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯁꯥꯎꯅꯤꯡꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯥꯊꯔꯒ ꯁꯅꯥꯔꯩꯗꯣ ꯊꯌꯥꯏꯅꯅ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤ ꯆꯥꯒ ꯊꯛꯇ꯭ꯔꯁꯨꯅꯦ ꯌꯨꯝꯗ ꯊꯕꯛꯅ ꯃꯩ ꯍꯧꯈꯩ ꯂꯩꯍꯧꯔꯤꯕꯅꯤ ꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯐꯠ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ ꯆꯥꯒ ꯊꯛꯂꯒ ꯂꯩꯔꯒꯗꯤ ꯃꯇꯝꯁꯦ ꯍꯦꯛꯇ ꯌꯧꯁꯤꯟꯈꯤꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯕꯥꯕꯨ ꯆꯠꯅꯕ ꯇꯧꯁꯤ ꯆꯥꯒꯗꯣ ꯇꯣꯝꯕꯅ ꯂꯣꯜꯂꯒ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯍꯦꯛ ꯊꯛꯎ ꯍꯥꯏꯅ ꯁꯨꯔꯖꯤꯠꯇ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯁꯅꯥꯔꯩꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯔꯨꯞ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯃꯥꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯀꯣꯏꯔꯛꯀꯦ ꯁ꯭ꯌꯥꯝꯁꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯂꯒ ꯁꯨꯔꯖꯤꯠꯇꯨ ꯁꯣꯜꯂꯛꯏ ꯏꯁ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯀꯥꯏꯅ ꯊꯕꯛꯁꯤꯕꯨ ꯃꯈꯣꯏꯗꯔꯣ ꯆꯤꯜꯂꯤꯁꯦ ꯑꯩꯈꯣꯏꯁꯨ ꯆꯠꯀꯗꯧꯕ ꯌꯥꯝ ꯂꯩꯔꯤꯅ ꯀꯩ ꯀꯥꯟꯗꯕꯗ ꯁꯨꯔꯖꯤꯠꯁꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯇꯥꯃꯣꯗꯣ ꯆꯥ ꯅꯨꯡ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯑꯩꯃ ꯏꯆꯦ ꯃꯤꯗꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯇꯥꯃꯣ ꯏꯁꯤꯡꯒ ꯊꯥꯎꯒꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯕ ꯌꯥꯒꯅꯤ ꯍꯥꯏꯒꯦꯅꯦ ꯀꯥꯟꯅꯗꯦ ꯆꯥꯗꯨ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯣ ꯑꯣꯏꯅ ꯄꯤꯊꯛꯂꯨꯔꯣ ꯍꯥꯏꯔꯒ ꯄꯨꯔꯅꯤꯃꯥꯗꯨ ꯀꯥꯈꯠꯈ꯭ꯔꯦ ꯇꯥꯃꯣꯁꯨ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯁ꯭ꯌꯥꯝꯒ ꯁꯅꯥꯔꯩꯒꯁꯨ ꯃꯌꯨꯝ ꯌꯧꯔꯦ ꯁꯅꯥꯔꯩꯗꯤ ꯉꯥꯡꯗꯅ ꯆꯪꯂꯛꯏ ꯑꯗꯨꯛ ꯌꯥꯝꯅ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕ ꯃꯄꯥ ꯃꯆꯥꯗꯨꯕꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯅꯦ ꯃꯁꯤꯗꯕꯨ ꯀꯔꯤꯗꯅꯣ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯃ ꯑꯣꯏꯕꯒ ꯄꯥꯝꯃꯤꯗꯨꯕꯣ ꯃꯤꯅ ꯋꯥꯉꯥꯡ ꯐꯖꯗ꯭ꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯔꯤꯕꯅꯤꯅꯦ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯤꯕꯨ ꯀꯅꯥꯅ ꯍꯧꯗꯣꯔꯛꯀꯦ ꯍꯣ ꯁꯨꯔꯖꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯒꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯆꯥꯅꯨꯄꯥꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯄꯥꯈꯪ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯅꯨ ꯁꯦꯠꯂꯤ ꯆꯥꯔꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯐꯣꯔꯦꯟꯗꯨ ꯃꯉꯥꯏꯔꯦꯅꯦ ꯃꯄꯥꯅꯤ ꯁꯥꯗꯅ ꯇꯧꯔꯤꯗꯨꯅ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯩꯁꯨ ꯃꯔꯨꯞꯅꯤ ꯍꯥꯏꯕ ꯀꯧꯕꯅꯤꯅ ꯍꯥꯏꯅꯈꯤꯕ ꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥ ꯍꯧꯗꯣꯛꯄꯅꯤ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯗꯨꯃꯗꯤ ꯑꯩꯁꯨ ꯀꯌꯥ ꯄꯦꯟꯗꯦꯗ ꯅꯨꯄꯤꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯈꯛꯇꯔꯅꯤ ꯑꯩꯒꯤꯁꯨ ꯁꯪꯒ ꯋꯥꯇꯦꯅ ꯑꯩꯒꯤ ꯃꯔꯨꯞꯇ ꯃꯆꯥ ꯑꯐꯕ ꯌꯥꯝ ꯂꯩꯔꯤ ꯏꯆꯥꯒꯤꯗꯤ ꯑꯩꯅ ꯐꯕ ꯏꯃꯧ ꯑꯃ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯁꯅꯥꯔꯩꯅꯁꯨ ꯍꯥꯏꯔꯛꯏ ꯍꯣ ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ ꯑꯩꯒꯤꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯔꯒꯦ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤꯗꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯩꯁꯨ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯊꯤꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅ ꯑꯔꯨꯕꯤꯗꯣ ꯂꯣꯏꯁꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯁꯅꯥꯔꯩꯅ ꯍꯪꯂꯛꯏ ꯅꯪꯅ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯏꯃꯥ ꯌꯨꯝꯐꯥꯎꯗꯪ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯔꯤꯒꯤ ꯆꯠꯇꯣꯏꯕ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯉꯥꯡꯗꯣ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯦꯅ ꯍꯥꯏ ꯏꯃꯥꯈꯣꯏꯅꯁꯨ ꯁꯦꯟꯅꯕ ꯉꯝꯂꯣꯏꯗꯕꯅꯤꯅ ꯍꯥꯏ
ngasi di numit phate hayeng oina laururo kai noi ma angang na masadu kan ngamdra kabu numit phate haidana amuk tawdana leigadori bro phate bu phate haibani ne ahal lamana ngangbu wada nachinam khunganu ko ibungo su yaude natomda chatpana oigadori bro chatke hairagasu ibungo laklaga ne punna chalu aisu halakadra na ngai bani halak mandabatuda itomda chatlage na tawbani thaba khuding nupa yaudragadi tawba yade haibado aikhoi leizade ima isana ngambadi isa idomda oiragasu adum tawjage angangduna dukana ngamdragabu numit phayega phatega si mem se sum tawraga leiradi kamai tawdawrigi haibanida mapa laiga lakdega yawiga yaudega hairagasu aikhoi se phattabi machin kan bi hekta tahanba saita yum palamdabana su hena phabazani sanarei phamlambadagi phukhogali aduga aina nangbu karida phattaba tahalage ni he ha nate akhoi ama leiri sibu leitengi oina leiri bro nakhoi bu sima phai phatte haina na ba leiri bani ne khoi se akhoi na hairiba takliba mayam se hayengwai na jana suda nakhoi na mukta khauga dawri bani ne adudi nate machin se khumdoi da taw leidana adu khumlaga su leisi leithona khuma adi phaba adudi nate namit na singdu chongthok kai kari thoina tawja sarino imana ngangbudadi leisi leikhona nganga boiriko leitona yumda leiraga chinbala samu makhong yau khai ngang adudadi kamaina tapthaduna ngangudoni aina amabu oiro mani mamu ani gi marakta tatana khana trainaba thoklibasi awaya kum tawnaba amana hanbrasu handa amana tabrasu tada tawba sidani tasengna sanareina lalatra tawrib mongsi mane mama oina mama ama oina yumgi mauna chaning phamda hekta mapuroiba yaudana chatpa masida thingbasi manemgi aranbra tamba ngamba nate yumdagi thokraga nupa kanaga unakhiba leihoriba yumgi minadi madu khangadawba nate masidani sanaraina wa nganglibase aduga arubina hairibasi so amuklangadawribra chumgadawribra thabagama tawbada nupa ngainaba haibasi adum tawgadra athuwa kaigi damak mapuroiba yaude haiduna adum ngaiduna leigadawribra yengluragadi sanaraisu arubisu phattabadi amata oide adubu leinariba manunggi oiba phibam masina yadadana awayakum tawnakhiba ngaktani masimakni yeknaba amagom khannabadi nate laminaragadi khana chainabasi aduma khawna sani thawbasu ipingpingna changle mamaga magi nupigana ngangnabado haifetta hawbana kidonarima arubidu thawbada khangeng yenglaktuna haire aina nangonda launa haikiba matamdo kayam kuirageba ha nangna maram oiraga ise phattabi mauchin ganbise adum tarabani khangbra nangko nang haisini na makut khodombiduna thawbagi pambomduda haifet inbai thinbai taramlaga gam thokre kidonaragima amung namong ni bisiga khanarisibu kaigino o matomta mapam chatkani ye aduda aina ne nang laga chatlu hairubagini sauri ese akhoina ngangbu wase makokta tasin khomjin gedi haide machin se khomdawgi da tawleine thawbado machin da haifet nokpoi kaiwai tawraga ima mahadi thangju pokpagi machin se khara kanmani ada imana mo iraida pokpagi marai kanba natra pabo numit thangnabagi soiramgani da ado ima ai amo hairaga thawbado chatkre sanaraidi sauningba henbana saudok talle haibadoni chatkriba macha nupaduda yenglaga masi mapa lawdana ada mara phajana chureni masa